ꯌꯥꯝ ꯏꯀꯥꯏ ꯏꯀꯥꯏꯅ ꯇꯧꯖꯕ ꯃꯨꯛꯕꯥꯡꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯊꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯇꯣ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯝꯃꯨ ꯀꯨꯞꯁꯜꯂꯁꯨ ꯀꯃꯦꯟ ꯄꯥꯕꯒꯗꯤ ꯎꯏꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯈꯔ ꯏꯀꯥꯏ ꯁꯛꯁꯦ ꯌꯥꯝꯅ ꯊꯤ ꯀꯦꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯃꯤ ꯍꯥꯏꯅ ꯑꯗꯨꯗꯩꯗꯤ ꯁꯝꯁꯨ ꯍꯥꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯥꯏ ꯃꯤꯠꯁꯦ ꯀꯨꯞꯁꯜꯂꯒ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯁꯤ ꯃꯌꯥꯟ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕꯅꯤ ꯄꯣꯡ ꯍꯋꯥꯏꯅꯦ ꯑꯥꯂꯨ ꯈꯥꯃꯦꯟ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯏꯁꯀ꯭ꯋꯥꯁ ꯇꯧꯔꯒ ꯃꯌꯥꯟ ꯊꯣꯡꯕꯅꯤ ꯁꯤꯅ ꯄꯥꯄꯣꯔꯅꯤ ꯆꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛꯀꯤ ꯁꯤꯡꯖꯨ ꯁꯤꯃꯗꯤ ꯊꯋꯥꯏ ꯊꯥꯅ ꯄꯥꯝꯖꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯁꯤꯅ ꯊꯕꯤ ꯈꯤꯇꯪꯒ ꯂꯩꯖꯔꯦ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯌꯥꯝ ꯏꯀꯥꯏꯅ ꯆꯥꯖꯕꯅꯤ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ ꯂꯥꯏꯗ ꯈꯤꯇꯪ ꯀꯠꯆꯒꯦ ꯄꯥꯄꯣꯔꯁꯨ ꯈꯔ ꯑꯗꯨꯝ ꯊꯝꯖꯔꯁꯤꯔ ꯈꯪꯗꯦ ꯑꯆꯥꯔ ꯈꯔ ꯄꯨꯊꯣꯔꯛꯀꯦ ꯇꯧꯕ ꯀꯥꯎꯔꯦꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯔꯤꯉꯩꯗ ꯑꯉꯥꯡ ꯆꯦꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯏꯀꯥꯏ ꯏꯀꯥꯏ ꯍꯣꯠꯅꯔꯤꯉꯩꯁꯤꯗꯁꯨ ꯍꯥꯎꯁꯨ ꯍꯥꯎꯁꯜꯂꯝꯃꯤ ꯅꯍꯥꯟ ꯆꯥꯕ ꯃꯐꯝꯗꯨꯒ ꯆꯥꯔꯦꯅ ꯇꯧꯔꯁꯨ ꯃꯤ ꯈꯔ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯅ ꯏꯀꯥꯏꯔꯕ ꯊꯣꯡ ꯂꯣꯟꯖꯜꯂꯨꯅꯦ ꯏꯟꯈꯥꯡꯁꯥ ꯏꯆꯥꯅ ꯃꯔꯣꯝ ꯌꯥꯝꯕ ꯃꯣꯏ ꯊꯥꯡꯒꯠꯂꯨ ꯍꯥꯏ ꯏꯀꯥꯏꯖꯩꯅꯦ ꯀꯦꯃꯦꯔꯥꯒꯁꯦ ꯃꯊꯪꯒ ꯑꯃꯨꯛ ꯄꯥꯜꯂꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯝꯕꯔ 1 2 0 ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯊꯛꯂꯣꯝꯗ ꯂꯩ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ ꯂꯩꯇꯅ ꯆꯥꯖꯕꯁꯦ ꯌꯥꯝ ꯍꯥꯎꯔꯝꯃꯤꯕꯣ ꯉꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯟ ꯊꯣꯡꯕꯁꯦ ꯁꯦ ꯁꯣꯌꯥꯕꯤꯟ ꯃꯇꯨꯝꯁꯦ ꯀꯌꯥꯝ ꯆꯥꯎꯅꯣ ꯌꯦꯡꯉꯨ ꯐꯖꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡꯅ ꯇꯧꯅ ꯇꯛꯈꯥꯏꯔꯒ ꯊꯣꯡꯕꯕꯨ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯅ ꯃꯣꯏꯗꯤ ꯑꯃꯗ ꯃꯥꯜꯂꯨꯔ ꯃꯥꯟꯅꯦꯕ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯔꯤꯉꯩꯗ ꯄꯥꯄꯔꯒꯁꯦ ꯈꯥꯡ ꯇꯥꯎꯕ꯭ꯔꯥ ꯀꯥꯗꯅ ꯂꯣꯏꯔꯦ ꯃꯁꯛ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯍꯥꯎ ꯁꯤꯡꯖꯨꯗꯨꯅ ꯍꯥꯎꯕꯅ
Papa akawa. Yami kai kan tawjaba mukbang ni support to biramu anouba thembiba ichina oiragadi subscribe ko to kit kit namjalamu ko kusalasu comment pabagadi uiko masi ikai ki wangmalana mayamgi mafamda nungsibi khanijari hapiroidra mayambu ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯨꯈꯝꯒ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯕꯥꯏ ꯑꯜꯕꯤꯗꯥ ꯁꯥꯌꯣꯅꯥꯔꯥ ꯇꯥꯇꯥ ꯏꯟꯖꯥꯡ ꯈꯤꯇꯪ ꯍꯥꯞꯄꯧꯅꯦ ꯃꯍꯤꯗꯣ ꯃꯍꯤ ꯆꯥꯔꯨ ꯍꯥꯞꯄꯀꯅꯨ ꯑꯩ ꯗꯥꯏꯇꯤꯡꯗ ꯂꯩꯌꯦꯕ ꯍꯛꯆꯥꯡꯁꯦ ꯅꯣꯏꯈꯠꯄ ꯌꯥꯗꯦ ꯋꯦꯠꯄꯨꯗꯤ 90ꯗꯅꯦꯕ ꯏꯌꯥꯡ ꯌꯥꯡꯕ ꯏꯁꯥꯅꯤ ꯍꯛꯆꯥꯡꯁꯦ 90ꯇꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯋꯦꯠ ꯑꯣꯟꯗꯕꯕꯨꯗꯤ ꯀꯨꯏꯔꯦꯗ ꯅꯣꯏ ꯁꯤꯡꯖꯨꯁꯦ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥꯎꯋꯦ ꯁꯣꯌꯥꯕꯤꯟꯁꯦ ꯌꯦꯡꯉꯨ ꯃꯇꯨꯝ ꯃꯇꯨꯝ ꯁꯣꯌꯥꯕꯤꯟꯁꯦ ꯀꯩ ꯀꯧꯒꯦ ꯃꯅꯤꯄꯨꯔꯗ ꯁꯥꯕꯣꯔꯤ ꯂꯣꯟꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯁꯥꯔꯒꯤ ꯃꯔꯣꯟ ꯂꯣꯟ ꯑꯃ ꯍꯣꯖꯥꯏꯔꯣꯝꯒꯤ ꯂꯣꯟ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯑꯃ ꯑꯒꯔꯇꯂꯥꯒꯤꯅ ꯂꯣꯟꯗꯥ ꯑꯃ ꯃꯌꯥꯝꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯎꯋꯦ ꯉꯁꯤꯅꯕꯨ ꯈ꯭ꯋꯥꯏ ꯕꯦꯁ ꯇꯥꯔꯦ ꯏꯁꯥ ꯁꯥꯗꯅ ꯌꯥꯝ ꯀꯥꯏꯗꯦ